ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯑꯅꯤ ꯁꯤꯈ꯭ꯔꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 15, 16 ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯂꯥꯟꯅꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:10 ꯇꯥꯕꯗ ꯆꯤꯡꯊꯛꯇ ꯂꯩꯕ ꯕꯪꯀꯔꯗꯒꯤ ꯊꯝꯅꯥꯄꯣꯛꯄꯤ ꯎꯌꯣꯛꯅꯆꯤꯡꯕ ꯅꯣꯡꯃꯩ ꯃꯔꯨ 4ꯔꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯅꯥꯛ ꯑꯗ꯭ꯋꯥꯏꯗ ꯂꯩꯕ ꯃꯩꯇꯩ ꯈꯨꯟꯖꯥꯁꯤꯡ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯊꯩꯗꯣꯛꯇꯨꯅ ꯂꯩꯅꯈꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 15 ꯑꯃꯁꯨꯡ 16ꯇꯅ ꯌꯥꯏꯉꯪꯄꯣꯛꯄꯤ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧ, ꯌꯥꯏꯉꯪꯄꯣꯛꯄꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯟ, ꯊꯝꯅꯥꯄꯣꯛꯄꯤ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡ ꯆꯥꯎꯔꯥꯛꯅ ꯃꯐꯝ 9ꯂꯣꯝꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯡꯊꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯌꯨꯝ ꯑꯅꯤꯒꯤ ꯌꯨꯝꯊꯛꯇ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯄꯥꯟꯕ ꯌꯥꯎꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯟꯉꯥꯛꯄꯁꯤꯡꯅ ꯍꯟꯗꯨꯅ ꯀꯥꯞꯈꯤ ꯑꯃꯗꯤ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯨꯡꯈꯥꯏꯃꯨꯛ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯁꯣꯛꯄꯗꯤ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨ ꯂꯦꯞꯈꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯕꯪꯀꯔꯁꯤꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ 𝐭/ꯊꯦꯝꯊꯤꯡ-ꯉꯥꯡꯁꯥꯕꯝꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯑꯃꯁꯨꯡ ARꯒꯤ ꯀꯥꯡꯕꯨꯅ ꯊꯨꯒꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯨꯒꯥꯏꯈꯤꯕ ꯅꯣꯡꯉꯥꯟꯕꯗ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯒ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯕꯪꯀꯔꯁꯤꯡ ꯁꯥꯔꯒ ꯕꯪꯀꯔꯁꯤꯡ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 15 ꯑꯃꯁꯨꯡ 17ꯇꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯥꯏꯅꯕ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯅꯤꯗ ꯀꯨꯀꯤ 2 ꯁꯤꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯕꯤꯁꯅꯨꯄꯨꯔ ꯈꯧꯄꯨꯝ ꯂꯝꯕꯤꯗ ꯂꯩꯕ ꯖꯧꯄꯤ ꯈꯨꯟꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯇꯤꯛ ꯆꯥꯅ ꯐꯥꯔꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅꯤ ꯍꯥꯏꯕ ꯑꯃ ꯁꯤꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯗꯨꯒꯤ ꯃꯃꯤꯡ ꯀꯨꯝꯄꯤꯝꯊꯥꯡ ꯍꯥꯎꯀꯤꯝ ꯀꯧꯏ, ꯆꯍꯤ 12ꯔꯣꯝ ꯁꯨꯔꯦ, 𝐿/ꯈꯨꯟꯗꯒꯤꯅꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯔꯦꯡꯕꯟꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯤꯡꯀꯥꯏ ꯈꯨꯂꯦꯟ ꯃꯅꯥꯛꯇ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯑꯇꯣꯞꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯁꯤꯈꯤ꯫ ꯄꯥꯎꯒꯤ ꯂꯨꯈꯨꯟꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯐꯥꯎꯅꯍꯧꯗꯕꯗꯒꯤ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕꯅꯤ ꯑꯃꯗꯤ ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠ 6ꯇ ꯉꯁꯤ